ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯟꯅ ꯁꯥꯒꯠꯇꯨꯅ ꯏꯔꯛꯂꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯟꯅꯕ ꯇꯧꯔꯁꯤ. ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯊꯤꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯋꯥꯛꯀꯤꯡ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯋꯥꯛꯀꯤꯡ ꯑꯗꯨꯝ ꯆꯠꯄꯅꯤ. ꯉꯁꯤꯗꯤ ꯇꯣꯝꯊꯤꯟꯅ ꯍꯤꯡꯒꯣꯜ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯊꯦꯡꯕꯗꯒꯤ ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟꯅ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯄꯅꯤ. ꯕꯣꯏꯇꯣꯟꯅ "ꯀꯩꯅꯣꯗ ꯚꯥꯏ, ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ, ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ?" ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ. "ꯍꯤꯡꯒꯣꯜ ꯇꯧꯗꯨꯅ ꯂꯩꯔꯨꯕꯅꯤ ꯚꯥꯏ, ꯂꯩꯔꯝꯃꯣ ꯉꯥꯛꯇꯪ ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯑꯁꯨꯝꯅ ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯝꯊꯤꯟꯕꯨ ꯉꯥꯏꯔꯝꯃꯤ. ꯇꯣꯝꯊꯤꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯋꯥꯛꯀꯤꯡ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯛꯀꯤꯡ ꯆꯠꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯋꯥ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ. "ꯚꯥꯏ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯂꯛꯈꯤꯗꯕꯁꯤ ꯀꯨꯏꯔꯦꯅꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨꯡ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯕ ꯆꯠꯂꯛꯇꯕ ꯀꯨꯏꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯕ ꯆꯠꯅꯕ ꯃꯐꯝ ꯈꯜꯂꯝꯃꯤ. ꯕꯣꯏꯇꯣꯟꯅ "ꯚꯥꯏ, ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯥꯝꯆꯥꯒ ꯏꯕꯥꯅꯤ ꯆꯤꯡ ꯑꯃ ꯀꯥꯔꯨꯏꯌꯦ. ꯑꯗꯨ ꯆꯤꯡꯗꯣ ꯊꯪꯅꯕ ꯈꯨꯟꯁꯨ ꯅꯥꯟꯊꯣꯛꯑꯒ ꯂꯩꯕꯅꯤ. ꯃꯐꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯍꯧꯋꯦ. ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯨꯔꯁꯤꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯅꯔꯝꯃꯤ. ꯍꯦꯟꯕꯅ "ꯐꯔꯦ, ꯑꯗꯨꯑꯣꯏꯗꯤ ꯃꯊꯪ ꯂꯥꯛꯏꯕ ꯁꯟꯗꯦ ꯑꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯄꯨꯊꯣꯛꯉꯛꯑꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝꯗꯨꯗ ꯀꯣꯏꯕ ꯆꯠꯂꯨꯔꯁꯤꯀꯣ." ꯋꯥꯛꯀꯤꯡ ꯑꯁꯤꯁꯨ ꯍꯜꯂꯛꯑꯦ. ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯊꯪꯒꯤ ꯁꯟꯗꯦꯕꯨ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ. ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ. ꯇꯣꯝꯊꯤꯟ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯈꯟꯕꯒꯤ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯑꯃ ꯇꯥꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯎꯒꯤ ꯃꯈꯣꯡ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗ ꯑꯃꯨꯕ ꯈꯔꯅ ꯃꯍꯥꯛꯄꯨ ꯆꯥꯗꯨꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯃꯍꯥꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯂꯝꯗꯦ. ꯇꯣꯝꯊꯤꯟꯅ ꯌꯥꯡꯅ ꯆꯦꯜꯂꯛꯄꯗ ꯁꯪ ꯑꯃ ꯂꯩꯔꯝꯃꯤ. ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ. ꯑꯗꯨꯕꯨ ꯁꯪ ꯑꯗꯨꯁꯨ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯋꯥꯜꯒꯤ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯁꯣꯟꯖꯔꯝꯃꯤ. "ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯪꯗꯥꯁꯤꯕꯨ? ꯑꯁ, ꯕꯤꯠꯀ ꯌꯥꯎꯗꯦ." ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯇꯨꯝꯕ ꯌꯥꯗ ꯇꯨꯝꯕ ꯊꯦꯝꯂꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯊꯤꯟ, ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯉꯟꯇꯥ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯕ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯕꯣꯏꯇꯣꯟ ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯣꯏꯕ ꯆꯠꯅꯕ ꯊꯣꯛꯂꯛꯑꯦ. ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯔꯝꯃꯤ. ꯍꯦꯟꯕꯁꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯨꯟꯗꯥꯝ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯨꯟꯗꯥꯝ ꯐꯣꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯠꯇꯣꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯁꯟꯌꯦꯟ ꯈꯔꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯒ ꯍꯥꯏꯗꯣꯛꯅꯕ ꯇꯧꯗꯅ ꯀꯣꯏꯕ ꯑꯗꯨ ꯆꯠꯂꯝꯃꯤ. ꯍꯦꯟꯕꯒꯤ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ. ꯆꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯋꯥꯡꯁꯨ ꯋꯥꯡꯉꯝꯃꯤ. ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯊꯧꯒꯠꯄ ꯌꯥꯕ ꯃꯈꯣꯡ ꯐꯥꯎꯕ ꯊꯧꯒꯠꯇꯨꯅ ꯈꯥꯝꯗꯨꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯅ ꯀꯥꯔꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯝꯃꯤ. ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯃꯤ. ꯆꯤꯡ ꯑꯗꯨꯒꯤ ꯐꯖꯕ ꯖꯒꯥꯁꯤꯡꯗ ꯆꯪꯗꯨꯅ ꯑꯃꯗꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯁꯨ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯇꯝ ꯂꯦꯜꯂꯝꯃꯤ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯝꯃꯤ. ꯇꯣꯝꯊꯤꯟꯅ
ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯚꯥꯏ, ꯆꯠꯅꯕ ꯇꯧꯁꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯕꯣꯏꯇꯣꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯍꯦ, ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ, ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯍꯦꯟꯕꯒꯤ ꯃꯃꯤꯠꯇ ꯆꯤꯡ ꯑꯗꯨꯒꯤ ꯎꯈꯣꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯪꯂꯕ ꯃꯃꯤꯠ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯍꯦꯟꯕꯅ ꯀꯤꯔꯛꯂꯗꯨꯅ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯌꯥꯡꯅ ꯆꯠꯂꯤꯅꯤ ꯈꯟꯕꯒꯤ ꯍꯦꯟꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯌꯧꯔꯛꯑꯦ꯫ ꯍꯦꯟꯕꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯂꯗꯨꯅ ꯊꯦꯡꯂꯦ ꯈꯜꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯍꯦꯟꯕꯅ ꯚꯥꯏ, ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯈꯤꯗ꯭ꯔꯦ, ꯊꯥꯎ ꯂꯣꯏꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦꯁꯦ, ꯀꯨꯝꯃꯁꯦ ꯚꯥꯏ꯫ ꯕꯣꯏꯇꯣꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯅꯪ ꯒꯥꯔꯤꯁꯤꯁꯨ ꯌꯥꯒꯟꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯕꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥꯎꯗꯤ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯋꯥꯛꯁꯣꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯛꯁꯣꯞꯇꯤ ꯂꯥꯏꯔꯗꯅ ꯃꯐꯝ ꯑꯗꯣ ꯃꯤ ꯂꯟꯅ ꯇꯥꯕ ꯃꯔꯝꯅ ꯌꯨꯝ ꯑꯃꯐꯥꯎ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ, ꯃꯇꯝꯁꯤꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦꯕ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯐꯅ ꯁꯥꯡꯅ ꯏꯜꯂꯛꯂꯕ ꯇꯨꯡꯗ ꯆꯤꯅꯥ ꯈꯝꯄꯣꯛꯁꯪ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯩꯕ ꯎꯔꯝꯃꯤ꯫ ꯈꯝꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯈꯝꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯑꯦ ꯈꯜꯂꯗꯨꯅ ꯌꯨꯝꯗ ꯍꯟꯕꯗ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯩꯔꯁꯤ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯦꯟꯕꯗꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯄꯗꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯗ꯭ꯔꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯌꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯤ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯒꯕ ꯕꯣꯏꯇꯣꯟꯗꯤ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ, ꯅꯣꯏꯕꯥꯅꯤꯅ ꯑꯗꯨꯗ ꯐꯅꯌꯥꯝ ꯀꯞꯄꯁꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ, ꯂꯥꯛꯑꯣ ꯇꯨꯝꯁꯤ ꯂꯥꯛꯑꯣ, ꯇꯨꯝꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯡ ꯑꯗꯨꯁꯨ 9-10 ꯇꯥꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯉꯁꯥꯏ ꯆꯤꯡ ꯑꯗꯨꯒꯤ ꯎꯈꯣꯡꯗꯒꯤ ꯌꯦꯡꯂꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯁꯥꯗ ꯏꯀꯤ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛꯅ ꯃꯁꯝ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯍꯦꯟꯕꯅ ꯇꯥꯔꯛꯈꯤ꯫ ꯍꯦꯟꯕꯁꯨ ꯃꯁꯥ ꯑꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯅꯤꯡꯉꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯟꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯃꯍꯥꯛꯅ ꯇꯥꯔꯛꯈꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯇꯣꯝꯊꯤꯟ, ꯕꯣꯏꯇꯣꯟ, ꯇꯝꯅꯔꯛꯑꯦ, ꯇꯝꯅꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯇꯝꯅꯩ ꯍꯥꯏꯕꯨ, ꯇꯥꯗꯦꯗ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯅꯪꯅ ꯚꯥꯞꯅ ꯄꯪꯁꯥ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤꯁꯦ, ꯇꯨꯝꯃꯨꯁꯦ ꯐꯖꯅ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯕꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕꯕꯨ ꯇꯨꯝꯅꯕ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ, ꯆꯠꯊꯣꯛꯑꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯦꯟꯕꯗ ꯆꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯕꯕꯨ ꯅꯝꯗꯅ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯃꯛꯇꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯄꯛꯄꯒꯤ ꯃꯈꯣꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯕꯣꯏꯇꯣꯟꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯅꯦ, ꯅꯨꯄꯤ ꯑꯃ ꯀꯞꯄꯦ, ꯇꯝꯅꯩꯔꯣꯁꯤꯕꯣ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯔꯛꯄꯗꯒꯤ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯀꯤꯔꯒ ꯂꯥꯛꯄꯩ ꯃꯔꯝꯅ ꯀꯞꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯇꯝꯅꯕꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯗꯤꯟꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯟ ꯂꯦꯞꯇꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗꯁꯨ ꯎꯆꯦꯛꯁꯤꯡꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯑꯇꯩ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ
ꯑꯁ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯗꯅ ꯃꯁꯥꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯃꯄꯨ ꯃꯥꯏꯕ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯈꯪꯕꯗꯒꯤ ꯁꯣꯟꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯈꯔꯗꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯀꯞꯄꯝꯕ ꯑꯃꯗꯤ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯆꯤꯛꯅꯕꯒꯤ ꯎꯆꯦꯛꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯀꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯔꯣꯏ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕ ꯈꯔ ꯐꯔꯛꯄꯗꯒꯤ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯤꯡ ꯀꯥꯕꯗꯒꯤ ꯋꯥꯕ ꯃꯔꯝꯅ ꯊꯨꯅ ꯇꯨꯝꯊꯈꯤ꯫ ꯍꯦꯟꯕꯒꯤ ꯃꯃꯪꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯑꯃ ꯃꯨꯁꯤꯟ ꯃꯨꯔꯒ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯤꯡ ꯑꯃꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯥꯔꯠ 1 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯍꯦꯟꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯍꯥꯏꯖꯔꯤ꯫